ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯉꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯩ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯇꯃꯛ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯒ ꯌꯥꯝꯅ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯤꯟꯅꯔꯝꯗꯦ꯫ ꯑꯁꯪꯕꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯦꯟꯁꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯥ ꯏꯆꯥꯕꯣ?" ꯉꯝꯕ ꯄꯣꯠ ꯑꯗꯨ ꯊꯥꯅ ꯊꯥꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯥ, ꯀꯩꯗꯧꯔꯒꯦ? ꯐꯩꯗꯣꯝꯁꯤꯃꯇꯪ ꯊꯥꯕ ꯂꯣꯏꯔꯝꯈꯤꯒꯦ ꯇꯧꯕꯅꯤ." "ꯅꯪꯕꯨ ꯆꯥꯛꯁꯤꯗꯗꯤ ꯆꯥꯈꯤꯁꯤꯗ, ꯍꯥ? ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯁꯨꯅꯦ, ꯏꯃꯥ ꯋꯥꯅꯤ ꯏꯇ ꯍꯥꯏꯕ꯫ ꯂꯥꯎ ꯂꯥꯎ, ꯆꯥꯛꯁꯤ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ." "ꯍꯣꯏ ꯏꯃꯥ, ꯊꯤꯕꯤꯔꯝꯂꯣ, ꯑꯩꯁꯨ ꯂꯥꯛꯑꯒꯦ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯃꯨꯛ ꯀꯧꯅꯔꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯝꯕ ꯊꯥꯔꯝꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ, "ꯇꯥ ꯉꯝꯕ, ꯀꯩꯗꯧꯔꯤꯅꯣ?" ꯉꯝꯕ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯅ ꯇꯧꯏꯁꯨꯗ꯭ꯔꯣ, ꯁꯤꯡꯖꯨ ꯆꯥꯏꯕ." ꯂꯥꯏꯖꯅ, "ꯌꯥꯔꯤꯕꯨꯡꯉꯣ, ꯑꯩꯅ ꯅꯪꯒꯤ ꯁꯪꯒꯣꯝꯒ ꯄꯨꯕꯤꯔꯛꯂꯒ ꯋꯥꯇꯥ ꯈꯣꯟꯗꯥꯒꯗꯤ." ꯉꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯣꯛꯇꯨꯅ, "ꯑꯦ, ꯃꯥꯃꯅ ꯆꯨꯝꯃꯤꯔꯣ? ꯀꯗꯥꯏ ꯀꯗꯥꯏ ꯄꯤꯔꯣ, ꯏꯃꯥꯗ ꯂꯣꯜꯍꯟꯒꯦ." ꯂꯥꯏꯖ ꯁꯪꯒꯣꯝꯗꯨ ꯉꯝꯕꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯈꯪꯅꯦꯅ ꯅꯣꯡꯃꯇ ꯀꯣꯏꯕꯁꯨ ꯆꯠꯇꯕ, ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯕꯁꯨ ꯎꯗꯦ, ꯀꯔꯤ ꯄꯥꯈꯪꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯉꯥꯡꯅ ꯆꯩ ꯆꯥꯒꯦꯔꯣ, ꯍꯥ? ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯥꯏꯅ ꯑꯗꯨꯝꯕ ꯏꯔꯥꯡ ꯄꯂꯥꯡꯒꯤ ꯊꯕꯛꯇꯣ ꯑꯩꯗꯤ ꯌꯥꯎꯗꯦ, ꯍꯩꯅꯗꯦꯀꯣ." "ꯍꯔꯦ ꯄꯥꯈꯪ ꯁꯥꯔꯤ, ꯆꯍꯤꯗꯤ ꯑꯥ ꯌꯧꯔꯝꯂꯅꯤ, ꯑꯗꯨꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯗꯦ ꯀꯥꯏꯅ ꯑꯇꯩ ꯂꯥꯏꯔꯤ꯫ ꯑꯩ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ, ꯌꯦꯡꯕ ꯄꯨꯕꯤꯌꯨ." "ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯄꯥꯈꯪꯉꯩꯒꯤ ꯇꯨꯡꯁꯨꯝ ꯏꯅꯩꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯅꯋꯥꯒ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ." ꯂꯥꯏꯖ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯂꯩꯗꯣꯔꯕꯁꯤꯕꯨ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ?" ꯀꯩꯁꯨ ꯍꯥꯏꯗꯦ, ꯐꯪꯅꯤ ꯍꯥꯏꯕ." ꯉꯝꯕ ꯅꯣꯛꯇꯨꯅ, "ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ, ꯐꯔꯦ ꯐꯔꯦ, ꯍꯜꯂꯣ, ꯑꯩ ꯆꯥꯛ ꯆꯥꯗꯣꯔꯦ." ꯂꯥꯏꯖ ꯁꯥꯎꯅ, "ꯑꯣ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯝꯕꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ, "ꯏꯕꯨꯡꯉꯣ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯔꯕꯗꯤ? ꯁꯪꯒꯣꯝ ꯑꯗꯨꯅ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯂꯥꯏꯖ ꯂꯥꯛꯑꯝꯕꯔꯣ?" "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯝꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯃꯆꯤꯟ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯇꯨꯝꯊꯣꯛꯂꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯁꯛꯐꯝꯗꯨꯗ ꯇꯣꯝꯕꯅ, "ꯏꯌꯥꯝꯕꯗꯣꯅꯣ, ꯂꯥꯏꯖ ꯂꯥꯛꯑꯦ." "ꯑꯦ, ꯀꯔꯤꯅꯣ ꯃꯆꯤꯟ ꯑꯁꯤꯗꯤ ꯈꯣꯏꯅꯒ ꯆꯤꯛꯄꯤꯈ꯭ꯔꯕ ꯖꯥꯠꯂꯥ? ꯈꯣꯡꯃꯨꯛ ꯇꯨꯝꯃꯒ ꯂꯥꯛꯏꯁꯤꯕꯣ?" ꯗꯣꯅꯣ ꯎꯈꯥꯗꯨꯗ ꯇꯨꯝꯂꯝꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗ ꯈꯣꯏꯅ ꯆꯤꯛꯏ ꯍꯥꯏꯕ? ꯈꯪꯅꯤꯗꯣ ꯈꯣꯏ, ꯉꯁꯤꯗꯤ ꯄꯥꯈꯪꯉꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯂꯝꯕꯤꯗꯨꯕꯨ ꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯂꯥꯏꯖ, ꯀꯔꯝꯕ ꯈꯣꯏꯅꯣ ꯍꯥꯏꯌꯨ, ꯅꯪꯉꯣꯟꯗ ꯆꯤꯛꯂꯝꯂꯤꯕꯗꯣ, ꯗꯣꯅꯣ ꯏꯇꯤꯛ ꯈꯪꯍꯟꯒꯦ." ꯂꯥꯏꯖ ꯏꯉꯛꯉꯛꯅ, "ꯗꯣꯅꯣ ꯍꯥꯏꯕ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯕ, ꯀꯩꯅꯣ ꯍꯥ? ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯅꯪ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯒꯦ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯩꯗꯤ ꯅꯪꯅ ꯅꯆꯤꯟ ꯇꯨꯝꯃꯒ ꯂꯥꯛꯄꯗꯨꯗ ꯈꯣꯏꯅ ꯆꯤꯛꯄꯤꯔꯕ꯭ꯔꯥꯅ." "ꯌꯥꯔꯦ, ꯋꯥꯗꯣ ꯉꯥꯡꯀꯅꯨ, ꯋꯥꯗꯣ ꯉꯥꯡꯀꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦꯕ. ꯁꯛꯇꯥꯃꯛꯅꯒ ꯎꯌꯥꯟ ꯃꯅꯤꯡ ꯃꯥꯜꯂꯗꯅ, ꯍꯟꯗꯣꯛꯑꯦ ꯁ꯭ꯋꯥꯏꯗ." ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯣꯅꯣ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ, "ꯅꯪꯕꯨ ꯉꯁꯥꯏ ꯈꯣꯏꯅ ꯆꯤꯛꯏꯗꯥꯏꯅꯦ, ꯍꯥ? ꯅꯆꯤꯟ ꯊꯤꯕ." ꯇꯣꯝꯕꯅ, "ꯀꯅꯥꯅ ꯃꯥꯜꯂꯣꯏꯗꯣꯏꯅꯣ? ꯃꯆꯤꯟꯗꯨꯅ ꯑꯔꯦꯛꯀ ꯇꯨꯝꯊꯣꯛꯑꯒ ꯂꯥꯛꯑꯦ ꯑꯗꯨꯒ." "ꯑꯩꯅ ꯉꯁꯥꯏꯅ ꯌꯥꯝ ꯊꯛꯆꯤꯟꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯊꯤꯁꯤꯗꯤꯕ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯉꯝꯕ ꯃꯈꯨꯠ ꯑꯗꯨꯗ ꯏꯟꯁꯥꯡ ꯌꯥꯎꯕ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯉꯝꯕ,
ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯂꯥꯎ 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 ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩꯅꯦ ꯅꯆꯟꯅꯨꯄꯤꯗ ꯏꯁꯤꯡꯒ ꯄꯨꯊꯣꯛꯍꯜꯂꯛꯀꯦ ꯉꯝꯕ ꯊꯝꯕꯥꯜꯅ ꯄꯤꯔꯛꯂꯤꯕ ꯂꯤꯅ ꯁꯥꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞ ꯇꯧꯅ ꯂꯥꯎꯏ ꯏꯕꯦꯝꯃ ꯏꯕꯦꯝꯃꯧ ꯍꯩ ꯏꯁꯤꯡꯗꯣ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯂꯣꯏꯕꯒ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯝꯕꯥꯜꯒꯤ ꯄꯥꯈꯨꯝ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯑꯣ ꯏꯃꯥ ꯑꯩ ꯇꯨꯝꯃꯤ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯄꯥꯈꯣꯟꯒꯅꯦ ꯑꯝꯇ ꯁꯤꯕꯤꯔꯛꯀꯅꯨꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯈꯣꯟꯅꯅꯦ ꯂꯩꯁꯥꯕꯤ ꯑꯩꯁꯦ ꯎꯀꯥꯏꯇ ꯎ ꯏꯃꯥ ꯅꯪ ꯊꯝꯕꯥꯜ ꯃꯁꯥꯒꯤ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯉꯝꯕꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯏꯀꯥꯏꯕꯗꯨꯅ ꯉꯝꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯁꯥꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯏꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣꯏ ꯃꯤ ꯍꯩꯃ ꯃꯤ ꯂꯥꯛꯑꯦ ꯃꯤ ꯅꯪꯕꯣ ꯅꯦ ꯌꯥꯔꯅꯤꯗ ꯀꯧꯕꯤꯔꯨꯔꯅꯨ ꯍꯪꯒꯥꯝꯁꯦ ꯏꯅꯦꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯏꯅꯦꯅ ꯂꯨꯄꯥ 5 ꯄꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯑꯩꯅꯁꯨ ꯈꯔ ꯍꯥꯞꯂꯒ ꯄꯤꯔꯕꯅꯤ ꯏꯆꯦ ꯏꯅꯦꯁꯨꯅꯦ ꯍꯧꯖꯤꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕꯁꯤꯅꯤ ꯁꯤ ꯂꯧꯔꯣꯀꯣ ꯃꯇꯨꯡꯁꯤꯅꯦ ꯏꯁꯥꯗꯒꯤ ꯑꯗꯨꯝ ꯂꯧꯗꯧꯔꯤꯕꯅꯤ ꯂꯩꯔꯥꯡ ꯃꯈꯨꯠꯇ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯤꯕ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯏꯁꯧꯗꯨ ꯂꯥꯡꯅ ꯂꯥꯡꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯂꯝꯃꯤ ꯃꯆꯤꯟ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯞ ꯇꯧꯅꯁꯨ ꯍꯥꯏꯔꯤ ꯅꯌꯨꯝꯗꯒꯤ ꯏꯁꯤꯡ ꯑꯃꯇ ꯊꯛꯂꯛꯇ꯭ꯔꯣ ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦꯗꯅ ꯉꯝꯕ ꯏꯉꯉꯛꯅ ꯅꯨꯄꯤꯗꯨ ꯌꯦꯡꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯏ ꯂꯩꯔꯥꯡꯗꯤ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯃꯃꯩ ꯀꯨꯞꯇꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯁꯤꯗꯤ ꯍꯣꯏꯃ ꯃꯁꯛ ꯈꯨꯐꯖ ꯇꯧꯏꯅ ꯁꯤꯗꯕꯨ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯨꯔꯤꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯋꯥꯔꯧꯔꯝꯒꯗ꯭ꯔꯅꯦ ꯅꯠꯇꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯨꯞꯄ ꯋꯥꯏ ꯇꯩꯕꯤꯗ꯭ꯔꯕ ꯁꯨꯃꯥꯡ ꯑꯁꯤꯗꯒ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯐꯖꯕꯤ ꯁꯥꯔꯒ ꯀꯨꯟꯗꯣ ꯄꯔꯦꯡꯒꯗꯣ ꯍꯨꯛꯑꯕ ꯑꯁ ꯃꯆꯥꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯝꯕꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯂꯩꯔꯥꯡ ꯍꯩ ꯂꯩꯔꯥꯡ ꯍꯩꯕꯤꯇꯦꯅ ꯋꯥ ꯃꯥꯟꯕꯤꯌꯥ ꯂꯩꯔꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯨꯟꯗꯣꯗꯣ ꯇꯞꯅ ꯍꯨꯛꯄꯤꯔꯛꯑꯣ ꯀꯅꯥꯒꯤ ꯀꯨꯟꯗꯣꯅꯣ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯣꯏꯗꯕꯤ ꯅꯪꯅ ꯊꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯔꯥꯡ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯉꯤ ꯉꯝꯕꯁꯨ ꯅꯣꯛꯇꯨꯅ ꯏꯅꯦ ꯑꯌꯨꯝ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯉꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯝꯕꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯂꯩꯔꯥꯡ ꯃꯃꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯝ ꯅꯤꯡꯁꯤꯜꯂꯤꯁꯤꯕꯣ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ ꯊꯝꯕꯥꯜ ꯊꯋꯥ ꯁꯥꯗꯅ ꯍꯩ ꯀꯔꯤꯕꯨ ꯈꯜꯂꯝꯗꯧꯔꯤꯒꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯆꯤꯟ ꯀꯟꯈ꯭ꯔꯦꯗ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯝꯗꯧꯕꯩꯕꯨ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗ ꯀꯣꯟꯊꯣꯛꯅꯁꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯔꯥꯡ ꯑꯗꯨ ꯁꯥꯎꯅ ꯊꯝꯕꯥꯜꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯟ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯂꯥꯏꯖꯥ ꯃꯈꯨꯠꯇ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯕꯥꯕꯥ ꯑꯩ ꯁꯪꯒꯣꯝ ꯄꯤꯕ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯏꯍꯦ ꯏꯆꯥꯅ ꯄꯤꯔꯨꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯕꯥꯕꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯠꯂꯤ ꯑꯩ ꯈꯪꯗꯦ ꯕꯥꯕꯥ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯌꯦꯡꯕꯤꯅ ꯍꯩ ꯅꯪꯅ ꯄꯤꯔꯨꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯤꯗꯧꯔꯤ ꯆꯠꯂꯒ ꯀꯣꯏ ꯄꯤꯔꯨꯁꯣ ꯂꯥꯏꯖꯥ ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯆꯥꯎꯔꯦꯟꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯝꯕꯒ ꯈꯠꯅꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯁꯤꯅꯅꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯈꯠꯅꯔꯝꯃꯅꯤ ꯄꯨꯔꯥ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯇꯤꯟꯅꯕ ꯌꯥꯗꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯗꯥꯏ ꯃꯈꯣꯏ ꯃꯄꯥ ꯁꯪꯒꯣꯝꯗꯣ ꯑꯩ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯑꯁꯪꯕꯤ ꯍꯣꯏꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯅ ꯏꯆꯦ ꯁꯪꯒꯣꯝ ꯊꯤꯜꯂꯛꯏꯌꯦ ꯑꯁꯪꯕꯤ ꯅꯣꯛꯇꯨꯅ ꯍꯩꯃ ꯑꯌꯤꯡꯕꯤ
ꯏꯆꯦꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯅꯕꯁꯨ ꯌꯥꯕꯗꯨꯕꯣ? ꯏꯆꯦ, ꯑꯩꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯕꯅꯤ, ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯈꯨꯔꯥ ꯃꯩꯄꯥꯛꯈꯣꯏꯒꯤ ꯁꯖꯤꯛꯇꯣ ꯐꯥꯜꯂꯨꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯍꯧꯗ꯭ꯔꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯏꯆꯦꯅꯦ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯪ ꯂꯥꯎꯅ ꯊꯣꯛꯂꯤꯕ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨꯕꯨ ꯌꯥꯏꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯏꯕꯦꯝꯆꯥꯅ, ꯏꯇꯥ, ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯒꯦ? ꯀꯣꯝꯕꯤꯔꯩꯅ, ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏ, ꯅꯥꯀꯟꯗ ꯇꯥꯂꯣꯏ ꯑꯃ ꯂꯩꯔꯝꯗꯅꯕ꯫ ꯂꯩꯔꯥꯡꯅ, ꯑꯁ ꯅꯣꯏꯅꯦ ꯉꯥꯡꯕ ꯑꯃ ꯏꯇꯥ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯑꯝꯇ ꯊꯤꯔꯨꯁꯦ ꯍꯥꯏꯕ, ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯔꯤꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ, ꯍꯣꯏꯗ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯣ꯫ ꯑꯩꯗꯤ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯕꯒ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯗꯕꯅꯤ, ꯏꯀꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯏꯕꯦꯝꯆꯥꯅ, ꯑꯗꯨꯗꯤ ꯏꯇꯥ, ꯑꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯣꯏꯗꯕꯅꯤ, ꯍꯦꯛꯇ ꯀꯣꯏꯒꯗꯧꯅꯤ꯫ ꯑꯁꯤꯌꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯕꯨꯛ ꯃꯅꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯤꯡꯈꯣꯡ ꯃꯆꯥꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯝꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯉꯝꯕꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯩꯁꯦꯠ ꯗꯣꯅꯣꯗ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯝꯕꯁꯦ, ꯉꯥ ꯐꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ, ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯒꯅꯨꯅꯦ꯫ ꯂꯥꯏꯖꯍꯣꯏꯒ ꯃꯣꯏꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯆꯥꯟꯅꯕꯅꯤ, ꯑꯗꯨꯅ ꯉꯝꯕꯁꯦ ꯇꯤꯟꯅꯁꯜꯂꯒ ꯅꯪꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯍꯧꯕ ꯌꯥꯗ꯭ꯔꯣ? ꯗꯣꯅꯣ ꯍꯩꯁꯦꯠꯀꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯕꯣ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯏꯅꯦ ꯁꯤꯁꯦ, ꯑꯩꯒꯤ ꯉꯥꯈꯥ ꯑꯃ ꯐꯥꯕꯅꯦ ꯅꯪꯒꯤ ꯇꯨꯡꯒꯣꯜꯗ ꯍꯥꯞꯄꯤꯒꯤꯁꯦ꯫ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ, ꯂꯥꯎ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯅ ꯂꯣꯡꯎꯞ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯗꯣꯅꯣꯗꯨ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯉꯝꯕ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ? ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯇꯥꯎ ꯌꯥꯝ ꯐꯥꯕ ꯑꯣꯏꯗ꯭ꯔꯤꯗ, ꯉꯥꯕꯨ ꯏꯔꯩ ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯍꯩꯁꯦꯠꯅ, ꯍꯥꯀꯨꯝꯗꯤ ꯁꯤꯒꯤ ꯀꯣꯝ ꯃꯆꯥꯁꯦ ꯉꯥ ꯌꯥꯝ ꯐꯥꯅꯈꯤꯕꯅꯤ, ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯏꯔꯩꯕꯨ ꯂꯩꯇ ꯃꯥꯜꯂꯤꯗ꯫ ꯗꯣꯅꯣꯅ, ꯏꯇꯥꯎ ꯉꯥꯁꯨ ꯐꯥꯕ ꯅꯠꯇꯦ, ꯂꯩꯔꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤꯗ, ꯑꯩꯗꯤ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ꯫ ꯍꯣꯏ ꯌꯥꯏ ꯏꯇꯥꯎ, ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯥꯏꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯍꯩꯁꯦꯠꯅ, ꯏꯇꯥꯎ ꯉꯝꯕ, ꯏꯇꯥꯎꯗꯤ ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯃꯤ ꯄꯨꯟꯕꯁꯨ ꯎꯗꯦ, ꯅꯪꯕꯨ ꯊꯕꯛꯇ ꯁꯨꯗꯅ ꯂꯩꯕꯗꯨꯕꯨ ꯑꯗꯨꯝ ꯍꯩꯅꯕ꯭ꯔꯣ? ꯉꯝꯕ ꯅꯣꯛꯇꯨꯅ, ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯤꯕꯁꯤꯅ ꯍꯌꯦꯡ ꯑꯩꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯀꯥꯟꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯅꯕꯅꯤ꯫ ꯗꯣꯅꯣꯅ, ꯑꯁ ꯅꯨꯄꯤꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯏꯇꯥꯎ, ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ ꯃꯧꯄꯥ, ꯃꯥꯒꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯩꯒꯤꯗꯃꯛ, ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯇꯧꯐꯝꯁꯨ ꯊꯣꯛꯏꯗ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯈꯔ ꯊꯣꯛꯂꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯕꯣ ꯅꯇꯨꯒ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦ꯫ ꯉꯝꯕꯁꯨ ꯅꯣꯛꯇꯨꯅ, ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯝꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯣꯏꯅꯔꯛꯇꯕ ꯄꯨꯜꯂꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯗꯣꯅꯣ ꯑꯃꯗꯤ ꯍꯩꯁꯦꯠꯀ ꯇꯣꯏꯅ ꯄꯨꯟꯕꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯅꯣꯒ ꯍꯩꯁꯦꯠꯀꯗꯤ ꯀꯔꯝꯅ ꯉꯝꯕꯒꯤ ꯂꯣꯏꯔꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯁꯤ ꯆꯥꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯏꯪꯈꯣꯜꯒꯤ ꯐꯩꯗꯣꯝ ꯑꯗꯨꯗ ꯗꯣꯅꯣ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨꯗꯨ ꯄꯥꯏꯗꯨꯅ ꯊꯥꯔꯤ꯫ ꯍꯩꯁꯦꯠꯁꯨ ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯗꯣꯅꯣꯅ ꯊꯥꯔꯛꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨꯒꯤ ꯃꯥꯡ ꯊꯥꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯗꯣꯅꯣꯅ, ꯍꯩꯁꯦꯠꯅꯕ ꯄꯩꯌꯥ ꯃꯥꯟꯕ, ꯌꯣꯝꯄꯥꯛ ꯇꯧꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯊꯥꯔꯦꯛ ꯅꯥꯔꯦꯛ ꯌꯦꯡꯅꯤꯡꯗꯦ ꯏꯕꯣ꯫ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤꯌꯦ, ꯌꯦꯡꯕꯤꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯅꯪꯒꯤ ꯍꯨꯟꯐꯝ ꯊꯣꯛ ꯃꯔꯨꯗꯣ ꯑꯗꯨꯝ ꯍꯨꯜꯂꯛꯄ ꯀꯩꯗꯧꯒꯦ? ꯏꯁ, ꯌꯨ ꯊꯛꯄ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥ ꯌꯦꯡꯉꯛꯇꯣꯏꯕ ꯍꯥ? ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯅꯒ ꯑꯣꯏꯔꯝꯅꯤ꯫ ꯏꯕꯣ ꯅꯪꯗꯤ ꯅꯁꯛ ꯍꯥꯏꯔ ꯐꯖꯗꯦ, ꯅꯔꯜ ꯍꯥꯏꯔ ꯄꯥꯏꯗꯦ, ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯍꯩꯖꯤꯜꯂꯨꯅꯦ, ꯍꯌꯦꯡ ꯌꯥꯑꯣꯡꯗ ꯏꯜꯂꯁꯨ ꯀꯥꯟꯅꯅꯕ, ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯥꯗ ꯄꯥꯈꯪꯒꯅ ꯍꯥꯏꯅꯕ ꯇꯥꯔꯦ꯫ ꯗꯣꯅꯣ ꯁꯥꯎꯅ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯅꯦ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯔꯤꯕ ꯑꯩꯅꯤ, ꯅꯪ ꯍꯧꯔꯛꯀꯅꯨꯗ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯉꯝꯕꯗꯨ ꯅꯣꯛꯇꯨꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦꯗ, ꯐꯥꯒꯤꯗꯒꯤ ꯑꯃꯨꯛ ꯈꯠꯅꯔꯛꯇꯅꯀꯣ꯫ ꯗꯣꯅꯣꯅ, ꯏꯇꯥꯎ
ꯍꯩꯁꯦꯠꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯇꯥꯎꯅꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯅꯠꯇꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯇꯥꯅꯕ꯭ꯔꯕ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜ ꯄꯣꯠ ꯊꯥꯃꯤꯟꯅꯔꯤꯁꯦ ꯌꯥꯔꯤꯁꯤꯗꯣ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦꯃꯤ ꯑꯁꯪꯕꯤ ꯃꯆꯥꯁꯤꯡꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯁꯤꯒꯅꯦ ꯆꯥꯊꯣꯛꯂꯔꯣꯏ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯇꯧꯅꯦ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯩꯁꯦꯠꯅ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥꯅ ꯆꯒꯦꯝ ꯄꯣꯝꯃꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯏ ꯏꯆꯥꯁꯤꯡꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯗꯣ ꯍꯣꯔꯦꯟꯗꯤꯅꯦ ꯅꯇꯥꯎꯒ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯔꯣꯀꯣ ꯗꯣꯅꯣꯅ ꯍꯣꯏꯗ ꯏꯃꯥ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯉꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯒꯤꯗ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯑꯔꯦꯝꯕ ꯄꯥꯝꯕ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯃꯤꯆꯤꯒ ꯈꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯀꯥꯏꯕꯒ ꯈꯪꯗ ꯃꯈꯩ ꯉꯝꯕ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯉꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯆꯥꯅ ꯏꯇꯥ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯕꯨ ꯃꯤꯒ ꯑꯝꯇ ꯆꯠꯄ ꯎꯗ꯭ꯔꯤꯁꯤꯕꯣ ꯀꯣꯝꯕꯤꯔꯩꯅ ꯅꯠꯇꯦꯗ ꯅꯪꯒꯤꯁꯦ ꯈꯨꯜꯗꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤꯍꯦ ꯉꯁꯥꯏ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗ ꯐꯖꯅ ꯍꯪꯉꯕꯅꯤ ꯉꯁꯤꯅꯦ ꯅꯨꯄꯥ ꯂꯨꯝꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯂꯩꯀꯥꯏ ꯆꯔꯥ ꯁꯟꯗꯅ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯪꯅꯔꯛꯄꯅꯤꯅ ꯅꯁꯛꯇꯨꯒ ꯏꯕꯦꯝꯃ ꯄꯛꯇꯦ ꯂꯥꯛꯑꯣ ꯑꯥꯗ ꯌꯨꯃꯥꯏ ꯆꯦꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯐꯝꯃꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯅꯣ ꯍꯣꯏꯅ ꯐꯝꯗꯨ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯈꯨꯔꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯗꯣꯅꯣ ꯏꯉꯛꯉꯛꯅ ꯍꯩꯁꯦꯠ ꯅꯪ ꯀꯧꯔꯛꯏ ꯍꯩꯁꯦꯠꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯣꯏꯗ ꯈꯔ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯅꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤ ꯂꯩꯔꯥꯡ ꯗꯣꯅꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯈꯨꯔꯥ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯈꯨꯔꯥꯗꯅꯤ ꯍꯟꯗꯛꯇꯤ ꯗꯣꯅꯣꯗꯨ ꯆꯥꯎꯅ ꯑꯩꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯈꯨꯔꯥꯔꯣ ꯍꯥ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯨꯄꯤꯒ ꯂꯣꯏꯅ ꯁꯦꯡꯖꯥꯏꯕꯧ ꯀꯥꯏꯅꯤ ꯉꯁꯤ ꯀꯣꯝꯕꯤꯔꯩꯅ ꯏꯇꯥ ꯂꯩꯔꯥꯡ ꯆꯠꯂꯔꯨꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯕ ꯃꯥꯜꯂꯤ ꯇꯣꯝꯕꯅ ꯏꯕꯦꯝꯃ ꯄꯥꯈꯪ ꯑꯩꯈꯣꯏꯗ ꯈꯨꯔꯥ ꯀꯧꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ ꯂꯩꯔꯥꯡ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯕꯨꯡꯁꯤꯡ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯆꯜ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯇꯣꯝꯕ ꯍꯩꯁꯦꯠꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯏꯕꯨꯡꯉꯣꯏ ꯆꯍꯤꯗꯤ ꯈꯨꯃꯨ ꯊꯣꯛꯑꯝꯃꯅꯤ ꯍꯩꯁꯦꯠꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯥꯏꯔꯤꯕ ꯈꯨꯅꯤꯡꯁꯤꯒ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯁꯤꯕꯨ ꯗꯣꯅꯣꯅ ꯀꯩꯅꯣ ꯍꯪꯒꯦꯕꯣ ꯁꯖꯥꯡꯉꯣ ꯑꯩ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯁꯛ ꯑꯊꯤꯕꯗꯣ ꯑꯩꯉꯣꯟꯗ ꯂꯧꯅꯔꯛꯀꯅꯤ ꯂꯩꯔꯥꯡ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯛꯇꯥ ꯈꯨꯗꯥꯃꯛꯅ ꯅꯥꯏꯅꯣꯟ ꯉꯥꯃꯨ ꯃꯕꯨ ꯑꯀꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯍꯪꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯂꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯉꯝꯕꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪ ꯅꯥꯏꯔꯒ ꯑꯩꯅ ꯍꯦꯛ ꯈꯥꯏꯗꯣꯛꯀꯗ꯭ꯔꯣ ꯏꯕꯨꯡ ꯅꯆꯟꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯇꯥ ꯉꯝꯕꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯉꯝꯕꯒꯤ ꯃꯌꯨꯝ ꯊꯤꯔꯛꯏꯕ ꯅꯠꯇꯦ ꯁꯤꯕꯨ ꯄꯛꯇꯦ ꯍꯥꯏꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯍꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕꯅꯤ ꯅꯪ ꯀꯌꯥꯝ ꯐꯖꯔꯗꯅ ꯕꯦꯝꯃ ꯐꯖꯕꯤ ꯈꯨꯅꯤꯡꯗꯣ ꯑꯝꯇ ꯊꯥꯡꯗꯣꯛꯄꯤꯔꯣ ꯍꯋꯥꯏ ꯃꯔꯨ ꯈꯤꯇ ꯍꯨꯟꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯂꯩꯔꯥꯡ ꯈꯔ ꯇꯞꯊꯗꯨꯅ ꯏꯕꯨꯡꯁꯤꯡ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯗꯣꯅꯣꯅ ꯇꯞꯅ ꯇꯨ ꯑꯥꯗ ꯆꯔꯨ ꯏꯒꯨ ꯑꯃ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯁꯤ ꯃꯣꯏ ꯃꯌꯨꯝꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡ ꯀꯣꯝꯕꯤꯔꯩꯅ ꯏꯇꯥ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯨꯝꯁꯨ ꯈꯪꯂꯕꯁꯤꯕꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯊꯤꯕꯗ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯍꯟꯈ꯭ꯔꯤꯅꯤ ꯇꯥꯈꯩ ꯇꯥꯒ ꯗꯣꯅꯣꯅ ꯀꯥꯟꯅꯗꯦꯁꯦ ꯏꯇꯥꯎ ꯉꯝꯕꯗ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯌꯦꯟꯗꯣ ꯑꯃꯗꯨꯝ ꯆꯥꯔꯨꯁꯤ ꯐꯅꯗꯤ ꯌꯥꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯊꯦꯝ ꯊꯦꯝꯅ ꯆꯥꯊꯣꯛꯄꯤꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯅꯣꯡꯇ ꯌꯥꯕꯁꯨ ꯅꯠꯇꯦ ꯄꯪꯉꯗꯤ ꯃꯥꯡꯖꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯝꯕ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯉꯝꯕꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯕꯗ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯕꯕꯨ ꯆꯥꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅꯤ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅ ꯇꯥꯉꯝꯕ ꯅꯪꯕꯨ ꯉꯥꯎꯔꯕ ꯗꯣꯅꯣ ꯍꯥꯏꯕ ꯑꯔꯦꯝꯕ ꯆꯥꯕ ꯄꯥꯝꯕꯗꯨꯒ ꯄꯨꯟꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯌꯦꯡꯒꯣꯜ ꯑꯁꯦ ꯌꯦꯟ ꯑꯝꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯔꯣꯏꯗꯅꯁꯦ ꯉꯝꯕ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯆꯥꯕꯕꯨ ꯆꯥꯖꯁꯅꯨ ꯀꯩꯅꯣ
ꯀꯩꯗꯧꯒꯦꯁꯤꯕꯣ ꯅꯪꯅ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈ꯭ꯔꯒꯦ ꯃꯥꯡꯍꯟ ꯇꯥꯒꯠꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯅꯪꯅ ꯊꯕꯛꯇꯪ ꯇꯧꯁꯤ ꯆꯠꯁꯤꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯌꯥꯕꯤꯔꯛꯄ꯭ꯔꯕ ꯁꯨꯝꯁꯨ ꯁꯨꯝꯂꯤꯕꯅꯤ ꯉꯝꯕꯅꯗꯤ ꯃꯈꯣꯏꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯖꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯉꯝꯕꯅ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯝꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛ ꯐꯅ ꯈꯜꯂꯝꯃꯤ ꯌꯥꯔꯦꯀꯣ ꯑꯉꯥꯡꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯁꯪꯕꯤꯅ ꯍꯥꯏꯒꯨꯝꯗꯅ ꯕꯨꯡꯉꯣ ꯅꯈꯣꯏꯅ ꯆꯥꯊꯣꯛꯂꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝꯗꯣ ꯅꯪꯅ ꯌꯣꯟꯖꯔꯕꯗꯤ ꯁꯦꯟꯗꯣꯡ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯆꯥꯗꯤ ꯀꯃꯥꯏꯅ ꯃꯤ ꯇꯤꯟꯅꯧ ꯍꯥꯏꯕꯅꯣ ꯁꯤꯗꯒꯤ ꯑꯉꯥꯡ ꯃꯁꯤꯃꯁꯨꯅꯦ ꯆꯠꯂꯣꯁꯨ ꯌꯥꯔꯦ ꯅꯌꯨꯝ ꯆꯠꯂꯣꯕ ꯑꯋꯣꯠ ꯑꯄꯥ ꯍꯦꯛ ꯁꯥꯔꯗꯅ ꯉꯝꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯏꯕꯦꯝꯃ ꯂꯥꯏꯖ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯑꯣ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯪꯁꯨꯅꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯗꯤ ꯍꯦꯛꯇ ꯉꯥꯡꯕꯤ ꯐꯖꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗ ꯏꯃꯥ ꯁꯥꯎ ꯐꯔꯀꯥꯟꯗ ꯃꯔꯩ ꯂꯥꯛꯆꯔꯁꯅꯤ ꯑꯗꯣ ꯑꯩ ꯂꯕꯨꯛ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯦꯡꯅꯃꯛꯅꯒ ꯍꯜꯂꯛꯀꯅꯨꯀꯣ ꯂꯥꯏꯖꯅ ꯉꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯗꯨ ꯎꯕꯗ ꯗꯣꯅꯣ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯅꯪꯒꯤ ꯇꯥꯗꯣꯅꯣ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯅꯉꯣꯟ ꯂꯥꯛꯆꯕ ꯉꯝꯗꯣꯔꯤꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯁꯥꯎꯅ ꯇꯥꯗꯣꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯅꯃꯥꯏꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯕꯣ ꯂꯥꯏꯖ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯣꯏꯌꯦ ꯉꯝꯗꯦ ꯂꯥꯏꯖ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯗꯣꯅꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯍꯩꯁꯦꯠꯀ ꯇꯣꯡꯕꯒꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯥꯡꯉꯝꯕ ꯈꯛꯇꯒꯤꯅꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯁꯨꯝ ꯌꯦꯠꯂꯤꯁꯤꯕꯣ ꯅꯃꯥꯏ ꯄꯥꯜꯂꯤꯕꯗꯣ ꯂꯩꯇꯦꯡꯒꯤꯗꯃꯛ ꯄꯥꯟꯕ ꯅꯠꯇꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯗꯣꯅꯣ ꯃꯈꯖꯥꯏ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯝꯕꯤꯅꯤꯒ ꯈꯪꯗ ꯃꯈꯩ ꯑꯣꯛ ꯈꯣꯡ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯊꯦꯝꯕꯤꯔꯝꯃꯤ ꯗꯣꯅꯣ ꯀꯞꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯖꯕꯨ ꯇꯥꯅꯕ ꯂꯧꯔꯛꯏ ꯄꯨꯛꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯂꯩꯕꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯁꯦꯟꯅꯖꯔꯤꯕ ꯏꯕꯨꯡ ꯃꯤꯔꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯉꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯦ ꯅꯪ ꯅꯆꯤꯟꯗꯣ ꯅꯪ ꯂꯩꯊꯣꯛꯄ ꯄꯣꯌꯨꯀꯣ ꯅꯪ ꯅꯆꯤꯟꯗꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯣꯅꯣꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯗꯣꯅꯣ ꯍꯥꯏꯕ ꯌꯨꯝꯃꯥꯏ ꯆꯦꯟꯕꯧ ꯅꯃꯥ ꯁꯤꯔꯕ꯭ꯔꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯅꯣꯏ ꯀꯅꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦ ꯃꯊꯧꯗꯤ ꯂꯩꯇꯅ ꯃꯣꯏꯅ ꯏꯍꯦ ꯃꯁꯤꯗꯤ ꯍꯩꯁꯦꯠꯅ ꯏꯇꯥꯎ ꯑꯁ ꯌꯥꯝ ꯎꯁꯤꯠꯇꯕ ꯈꯪꯅꯤ ꯂꯥꯏꯖꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯌꯦꯟ ꯑꯔꯥꯡꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨꯅꯤ ꯆꯥꯊꯣꯛꯀꯗꯕꯅꯤ ꯍꯦꯔꯥ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥꯅꯤꯅ ꯎꯁꯤꯠꯇꯕ ꯗꯣꯅꯣ ꯀꯞꯇꯨꯅ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏꯕ ꯗꯣꯅꯣꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏꯖꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯌꯦꯟ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯃꯤ ꯌꯦꯟꯗꯨ ꯎꯕꯗ ꯗꯣꯅꯣꯗꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯌꯦꯟꯗꯣ ꯑꯩ ꯑꯃꯨꯛꯇ ꯄꯥꯝꯍꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯌꯦꯟ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯑꯣ ꯑꯔꯥꯡꯕꯤ ꯑꯁꯤꯗꯒꯤꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯅꯪ ꯄꯥꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯔꯥꯡꯕꯤ ꯑꯁ ꯌꯦꯡꯅꯤꯡꯗꯕꯅꯕ ꯁꯤꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯆꯠꯂꯝꯊꯝꯗꯥꯏꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯛ ꯑꯗꯨꯗ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯀꯞꯀꯦꯁꯨ ꯀꯞꯄꯣ ꯑꯩꯈꯣꯏꯗꯤ ꯊꯣꯡꯂꯨꯔꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯣꯅꯣꯅ ꯏꯇꯥꯎ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯇꯥꯎ ꯉꯝꯕꯕꯨ ꯄꯥꯝꯕ ꯌꯥꯎ ꯃꯥꯜꯂꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯑꯁꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯗꯨꯒ ꯉꯝꯃꯒ ꯈꯪꯅꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯤꯗꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯥꯏꯅꯦ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗ ꯍꯌꯦꯡ ꯂꯥꯛꯅꯤꯗꯤ ꯍꯥꯏꯅꯈꯤꯕꯅꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗ ꯍꯌꯦꯡꯁꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ
nupi ahumdu lakpra haidana ngairammi. Ngaiba yaba ngairabagi tungda usina sina nupi ahumdu laklammi. Makoina lakpadu ubada donona kausinduna wari sanarami. Asengmadu hayo, akhoi su mateng pangi. Nakoina ngambang libudo, kaigino. Nakoi hungi marakta mapa ma yaubro. Lairang, ikairasu ikaina ngambabu mana nuksizaba, maga thengna kiba pumba wari liraklammi. Donodi, ngambabu pamlambaduda hen harauba haido oikri. Ado, ngambado ayanam silake. Ado, wamadi iban yanabutaba. Kay wano? Ngambase, hotnaba yam kanmani. Maral mathumsu paikhi leibani. Nangsu ngambagi maral mathumda ngawbani haibay khangi. Aduna nangna ngambadagi lawthorakpa. Sathorakpa khudingmak aigisu saruk thunglakadabani. Lairangsu noktuna. Adukidi kaisu khangano. Aina thokpa singi yanabda sinbiro. Asumna nongmanini amasu hawkri. Ngambana fana yadrabasu dunona sinduna lairanga makoini khangnahalami. Ngamba ahanbadadi lairang kaya pamba haibadu oiramdi adubu lairangi henjinba mibu sumatba matau kaya asida ngamba lairang nungsiroige haiba ngamdre asuki matik nungsirami lairangsu ngambana mabu nungsire khanglabada ngambagi maral mathum kaya ma sathokpa hauраklami donodi nungti numit khudingi laizabu lona lona yengjarami adubu laizadi ngambagi honglakliba matau asida wakhaldu nungaifam khanglamdi tombana ito nang laizasi toda nungmuta nangmu phajana kopi ngangbi tawbusu nate dono nokfe tawna ito aina fana matong hoktrabasu ai mabudi yam nungsi asinabu sukphataba tabakse itaw ngambagi mafamda tawhalibasini as khangdre ito lairangduna satokpa yaba satoklaga hundoga thambiramdanabako adumaina tawradi nupi urasu hatukadawni somdana lairanga ngambaga unarami lairangna tangamba aina haibado yaroidro kaibudu nang naisibo as hauradamni aina sanagliga matang sabiyona haibado hoida sarag loire kaino adu leira aidi punsida nungsibang matasu tamlaktre nang nahanbani aduna nangsu aibu namtak tawunuko as yariba sanaduda saw nangna nungairoi daba thabamta ai dawroi adubudi aisu nangmo yam thajeida ado nang nengona sahalibi sanase okakti yamlamani nongmudasu sirakpude nangmu kaida thamki lairang noktuna ulaiyi hayengaina nakhoida laklaba kanda purake haidana loina thamjiliba asumna makoi anina noktuna wari saribadu laisna urami madu ubada laisadi mathamoidu pungkai kaiba haibadu oirami mapidusu taraklami panthaba tawda ngamba hoigi mayum tamna selaklami aduga mangol aduda kaptuna phamlami laizana mangol aduda kaplibadu ngambagi mamana urami bema laiza kaidawragi isabo laiza kaptuna ine tangambana ai nungsidrisi kaigino ine ahingbisu khangi laizana magi masanu pabu asuki matik nungsijai haiba aduna ayingbinasu laizabu mamau nupi oisage haina khalibani kaidawragi nangbu kanan nungside haibano masu isabu nungsiramganida ine tangambado nupi makoi mali bukri asabu mapanda nupi dugu nawi ine thawai yam nungaiti bema kapkanuse aine nang tangambada matung tawdana phajana haigese ine hairu aina pau tamba oina mukhankhini ai chalagini asi haidu laizadu chenduna satkirami ayingbisu masanu pagi honglakliba mong asi khangdaba nate khanglibani adubu ngasidi masapu nganglage haina khankhri to nupini na sana saugda hai aina imasu aloisile jelase habidi suayade donona kaiginu dudi adoita nupi aisidi nupini sana sawaido sako sanado ubada ai yazarsanida khangdi to nangna sinbidana asuk nusiba ma ama aigidamakta phanganbibase idaw nangbu yam thagali ado nakhoi fazana nungsinakri aigi hauzik phawba aingonda waruduna dum leikri kanano aisibo aisu amta khangidana
ꯗꯣꯅꯣ ꯅꯣꯛꯇꯨꯅ ꯀꯣꯟꯅ ꯈꯪꯉꯣꯗꯩ ꯏꯇꯥꯎ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯣ ꯁꯅꯥ ꯁꯋꯥꯏꯗꯣ ꯀꯥꯎꯅꯤ ꯁꯥꯔꯒ ꯀꯣꯛ ꯄꯤꯁꯤꯟꯀꯣ ꯅꯔꯜ ꯍꯥꯏꯔ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯔꯝꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯕꯛ ꯁꯨꯔꯛꯇ꯭ꯔꯤꯕꯁꯦ ꯂꯩꯖꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯗ ꯊꯝꯂꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯅꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥ ꯅꯆꯥ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯍꯦꯛꯇ ꯄꯤꯅꯤꯡꯉꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯊꯝꯂꯣꯏꯗꯕꯅꯤ ꯐꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯃꯒꯤꯅꯦ ꯃꯤꯠꯁꯤꯒꯤ ꯂꯥꯡꯊꯛꯂꯛꯄ ꯃꯇꯝꯗ ꯊꯨꯔꯣꯏꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯐꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯤ ꯆꯪꯅ ꯁꯔꯒ ꯀꯥꯏ ꯑꯗꯨꯒ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯤꯅꯦ ꯅꯣꯔꯣꯛꯀꯤ ꯀꯨꯝꯗ ꯇꯥꯏ ꯃꯁꯤ ꯀꯥꯎꯒꯅꯨ ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯨꯄꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯑꯥꯔꯊ ꯈꯪꯂꯣꯏ ꯃꯁꯤ ꯅꯪ ꯀꯥꯎꯕ ꯌꯥꯗꯦ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯝꯕ ꯃꯃꯥꯗ ꯀꯧꯇꯛꯇꯤ ꯆꯥꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯂꯩꯔꯥꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯝꯕ ꯁꯦꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯔꯥꯡꯁꯨ ꯉꯝꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯨꯗꯤꯡꯃꯛ ꯇꯦꯡꯕ ꯂꯣꯏꯔꯛꯂꯕ ꯀꯥꯟꯗ ꯉꯝꯕꯒꯤ ꯃꯐꯝꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕ ꯆꯥꯎꯅ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯅꯔꯣ ꯅꯪꯅ ꯑꯩꯈꯣꯏꯅꯤ ꯇꯣꯛꯅꯕ ꯄꯥꯝꯃꯤꯁꯦ ꯂꯩꯔꯥꯡ ꯊꯋꯥ ꯁꯥꯗꯅ ꯍꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯔꯟꯒꯤꯗꯃꯛ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯑꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯤ ꯉꯝꯕ ꯆꯥꯎꯅ ꯂꯩꯔꯥꯡ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯅꯪ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯔꯨꯞ ꯗꯣꯅꯣꯅ ꯁꯤꯡꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯔꯟꯗꯣ ꯃꯥꯁꯨ ꯆꯥꯕ ꯌꯥꯎꯕꯅꯤ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯉꯝꯕ ꯎꯄꯥꯏ ꯂꯩꯇ ꯊꯃꯣꯏꯗꯨ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯤ ꯉꯁꯤꯗꯤ ꯗꯣꯅꯣꯕꯨꯁꯨ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯦ ꯑꯁꯨꯛ ꯊꯥꯖꯕ ꯃꯔꯨꯞ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯉꯝꯕ ꯌꯥꯝꯅ ꯆꯥꯎꯅ ꯗꯣꯅꯣ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯗꯣꯅꯣ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏꯖꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯕꯨꯗ ꯗꯣꯅꯣ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨ ꯂꯩꯖꯥ ꯑꯩꯅꯤ ꯅꯪ ꯇꯥ ꯗꯣꯅꯣꯅꯤ ꯂꯥꯏꯖ ꯆꯥꯎꯅ ꯇꯥ ꯗꯣꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯂꯥꯏꯖ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨꯕ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯒꯅꯤ ꯇꯥ ꯗꯣꯅꯣ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯁꯤꯅꯤ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯅꯪꯒꯨꯝꯕ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯝꯗꯣꯏꯅꯣ ꯍꯥ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯅ ꯌꯥꯔꯦꯒ ꯍꯥꯏꯕꯗ ꯑꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯗꯧꯅꯤ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯆꯪꯈꯤꯔꯝꯃꯤ ꯗꯣꯅꯣꯗꯤ ꯅꯣꯛꯇꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯍꯧꯔꯤ ꯇꯣꯝꯕꯅ ꯑꯁ ꯆꯠꯁꯤꯜꯂꯛꯑꯣ ꯍꯣꯏꯗ ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯪꯉꯅꯤ ꯑꯗꯨ ꯏꯇꯥꯎ ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯥꯎ ꯉꯝꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯥꯡ ꯂꯧꯊꯣꯛꯄꯤꯔꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯏꯇꯥꯎ ꯉꯝꯕꯅ ꯋꯥꯅ ꯇꯥꯟꯖꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯃꯥꯅ ꯏꯇꯥꯎ ꯉꯝꯕꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯄ ꯁꯦꯜ ꯇꯪꯈꯥꯏ ꯑꯩꯅ ꯂꯧꯍꯧꯔꯤꯁꯦ ꯁꯤꯅ ꯍꯌꯦꯡ ꯂꯩꯔꯥꯡꯅ ꯂꯥꯞꯊꯣꯛꯈ꯭ꯔꯁꯨ ꯃꯉꯣꯟꯗ ꯈꯔ ꯍꯧꯗꯣꯛꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯤꯟꯕꯤꯕꯅꯤ ꯑꯩꯒꯤꯗꯤ ꯀꯥꯟꯅꯗꯕ ꯅꯠꯇꯦ ꯍꯩꯆꯦꯠꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯐ ꯐꯠꯇ ꯍꯥꯏꯗꯨꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯉꯩ ꯉꯝꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯣꯅꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯗꯣꯅꯣ ꯃꯁꯥꯗꯨ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯉꯛꯉꯛꯅ ꯏꯇꯥꯎ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯉꯝꯕ ꯆꯥꯎꯅ ꯑꯩꯈꯣꯏꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯣꯏꯅ ꯁꯨꯛ ꯍꯟꯊꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯅꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯗꯨꯁꯨ ꯑꯩꯅ ꯊꯥꯗꯠꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕ ꯆꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ
ꯃꯃꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨ ꯎꯕꯗ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯤꯡꯕꯤꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯥꯡꯈꯤꯕ ꯃꯇꯝ, ꯃꯥꯡꯈꯤꯕ ꯁꯦꯜ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯃꯥꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ, ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯋꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯋꯥ ꯇꯥꯔꯣꯏ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯏꯪꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ, ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯅꯣ, ꯇꯣꯝꯕ, ꯍꯩꯆꯦꯠ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯨꯠꯇ ꯐꯤ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯝꯕꯗꯤ ꯁꯥꯎꯔꯗꯨꯅ, ꯀꯔꯤꯕꯨ ꯄꯥꯝꯂꯤꯒꯦ? ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯂꯤꯒꯦ? ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯃꯨꯛ ꯆꯥꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯇꯥꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ꯫ ꯗꯣꯅꯣꯅ, ꯏꯇꯥꯎ ꯉꯝꯕ, ꯏꯇꯥꯎꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯂꯧꯁꯤꯜꯂꯣ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯦꯜꯅꯤ꯫ ꯃꯍꯥꯛꯅ ꯏꯇꯥꯎꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯕ ꯌꯥꯗꯦ ꯈꯟ ꯂꯧꯁꯤꯟꯗꯨꯅ ꯏꯇꯥꯎꯒꯤꯗꯃꯛ ꯊꯝꯍꯧꯕꯅꯤ꯫ ꯏꯆꯦ, ꯏꯇꯥꯎ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯗꯣꯅꯣꯒꯤ ꯋꯥꯗꯨꯗ ꯉꯝꯕ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯇꯣꯝꯕꯅ, ꯃꯥꯅꯤ ꯏꯇꯥꯎ, ꯑꯁꯦꯡꯕꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯂꯟꯊꯨꯝ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯛꯂꯛꯄꯗꯒꯤ ꯏꯇꯥꯎ ꯗꯣꯅꯣꯅ ꯂꯩꯔꯥꯡꯗ ꯗꯝꯀꯥ ꯇꯧꯗꯨꯅ ꯁꯦꯜ ꯑꯁꯦ ꯏꯇꯥꯎꯅ ꯂꯩꯔꯥꯡꯅ ꯄꯤꯔꯤ ꯈꯨꯗꯤꯡ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯇꯨꯅ ꯂꯧꯍꯧꯕꯅꯤ꯫ ꯍꯩꯆꯦꯠꯅ, ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯔꯨꯞꯃꯛꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯗꯣꯅꯣ ꯀꯞꯇꯨꯅ, ꯏꯇꯥꯎ, ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯒꯤꯗꯃꯛ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ꯫ ꯉꯝꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯩ ꯂꯥꯜꯂꯤ ꯏꯇꯥꯎ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯪꯕꯤ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯦ ꯂꯥꯛꯂꯤꯗꯅ ꯀꯥꯈꯠꯄꯤꯔꯧꯁꯤ, ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯣ꯫ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯗꯤ ꯂꯩꯇꯕ꯭ꯔꯣ? ꯑꯩꯁꯦ ꯃꯥꯒ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯂꯩꯌꯦ ꯏꯆꯦ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯇꯨꯅ, ꯏꯆꯦ, ꯀꯔꯤ ꯂꯩꯔꯦ? ꯆꯥꯎꯔꯦꯜ, ꯋꯥꯁꯦ ꯏꯆꯦ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯁꯣꯏꯔꯕꯗꯤꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯁꯨ ꯈꯪꯅꯖꯕ ꯏꯆꯥ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯏꯃꯧ, ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯈ꯭ꯔꯦꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯆꯥꯎꯔꯦꯜꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯉꯝꯕꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯏꯀꯥꯏꯅ ꯂꯩꯖꯔꯤ꯫ ꯆꯥꯎꯔꯦꯜꯅ, ꯏꯆꯦ, ꯅꯅꯥꯎ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦꯅ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯥꯖꯔꯦ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯉꯝꯕꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯄ? ꯆꯥꯎꯔꯦꯜ, ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕ ꯌꯥꯏ ꯍꯥꯏꯕꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯁꯣꯝꯗ ꯗꯣꯅꯣ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯂꯩꯔꯥꯡꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯎꯔꯤꯁꯦ ꯁꯦꯜ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯂꯩꯔꯥꯡ ꯊꯋꯥ ꯁꯥꯗꯅ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯩꯒ ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯂꯩꯔꯥꯡ, ꯑꯗꯨꯛ ꯅꯕꯨꯛ ꯆꯦꯡꯄꯤꯛꯄ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯗꯣꯅꯣꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯊꯋꯥꯁꯥꯗ ꯂꯩꯔꯥꯡꯗꯤ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯌꯥꯔꯛꯂꯝꯃꯤ꯫ ꯗꯣꯅꯣꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯛ ꯄꯥꯝꯖꯕ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯈꯤꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯗꯨꯅ ꯂꯥꯏꯖꯕꯨ ꯎꯅꯔꯝꯃꯤ꯫ ꯇꯥꯗꯣꯅꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯃꯃꯤꯗ ꯉꯥꯎꯕꯅꯤ, ꯁꯨꯞꯅꯇꯪꯒꯤ ꯅꯪꯒꯤ ꯃꯃꯤꯗ ꯉꯥꯎꯖꯕ꯫ ꯀꯔꯝꯅ
ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯂꯩꯔꯥꯡ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯁꯨ ꯈꯪꯏ ꯗꯣꯅꯣꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯉꯝꯕꯅ ꯑꯣꯏꯈꯤꯕꯅ ꯃꯥꯅ ꯗꯣꯅꯣꯕꯨ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯗꯥ ꯗꯣꯅꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯊꯤꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯗꯥ ꯗꯣꯅꯣꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯂꯥꯏꯖꯥ, ꯅꯪ ꯗꯥ ꯗꯣꯅꯣꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤꯀꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯊꯣꯡꯈꯜꯗꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯗꯨꯁꯨ ꯑꯩ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯂꯥꯏꯖꯥ ꯗꯣꯅꯣꯒꯤ ꯋꯥꯗꯨꯗ ꯃꯥ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯈꯪꯒꯅꯤ? ꯐꯔꯦ, ꯅꯪ ꯆꯪꯈ꯭ꯔꯣ꯫ ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯂꯥꯏꯖꯥꯁꯨ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯗꯣꯅꯣ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯂꯥꯛꯍꯟꯅꯤꯡꯗ ꯂꯥꯛꯂꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ, ꯑꯀꯤ ꯑꯃꯣꯛ ꯐꯤꯖꯦꯠ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯉꯝꯕ ꯅꯨꯄꯥ ꯃꯥꯅ ꯐꯖ ꯃꯥꯏꯊꯣꯡ ꯃꯆꯨ ꯇꯔꯦꯠꯀꯤ ꯌꯦꯠꯂꯤꯕ ꯀꯧꯌꯦꯠ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ꯫ ꯑꯉꯧ ꯃꯆꯨꯇꯒꯤ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡ ꯃꯥꯡ ꯊꯥꯗꯨꯅ ꯁꯥꯃꯨ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ, ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯅꯩ꯫ ꯕꯣꯔꯁꯦ ꯃꯁꯛ ꯐꯖꯩ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯕꯁꯨ ꯗꯣꯅꯣꯒꯤ ꯃꯐꯝꯗꯗꯤ ꯇꯩꯅ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯏ, ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ꯫ ꯇꯣꯝꯕꯅ ꯏꯇꯥꯎ ꯈꯔꯁꯨ ꯅꯣꯛ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯏꯇꯥꯎ ꯉꯝꯕꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥꯎ꯫ ꯑꯁꯨꯛ ꯋꯥꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯂꯣꯏꯗꯕꯅꯤ꯫ ꯇꯣꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯗꯣꯅꯣꯕꯨ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯀꯔꯝꯅ ꯊꯦꯝꯅꯤ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯣꯛꯇꯨꯅꯇ ꯐꯥꯒꯤ ꯇꯧꯗꯨꯅꯇ ꯂꯩꯖꯕ ꯗꯣꯅꯣꯒꯤ ꯑꯍꯣꯡꯕꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯇꯪꯈꯥꯏ ꯆꯟꯗꯨꯅ ꯈꯨꯟꯗꯣꯛ ꯍꯨꯛꯄꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯛꯄꯅ ꯗꯣꯅꯣ ꯃꯃꯤꯠ ꯑꯗꯨꯗꯤ ꯃꯄꯤ ꯏꯔꯥꯠꯆꯦꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯣꯅ ꯀꯩꯅꯥꯗꯥꯟ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯖꯥꯁꯨ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅ ꯍꯦꯟꯈ꯭ꯔꯕꯗꯤ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯗꯣꯅꯣ ꯂꯥꯏꯖꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫